ꯃꯌꯥꯝ ꯃꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯕꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯊꯣꯏꯆꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯆꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯗꯨꯅꯁꯨ ꯋꯥꯈꯜꯗꯤ ꯃꯄꯨꯡ ꯐꯥꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯩ꯫ ꯅꯣꯡꯃꯗꯤ ꯃꯅꯤ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯄꯥ ꯑꯃ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯏꯆꯥꯒꯤ ꯈꯨꯜꯗ ꯀꯣꯏꯔꯛꯄꯗ ꯃꯅꯤꯅ ꯊꯣꯏꯆꯥꯒꯤ ꯐꯖꯕꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏꯆꯥ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯅ "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯆꯥꯃꯨꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯈꯜꯂꯤ꯫ ꯑꯗꯨꯅꯔ ꯈꯪꯗꯦ, ꯑꯩ ꯊꯣꯏꯆꯥꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯔꯨꯞꯁꯤꯡ"꯫ ꯃꯃꯥꯟꯅꯕꯅ "ꯄꯥꯝꯃꯗꯤ ꯀꯣꯛ ꯍꯦꯛ ꯂꯧꯔꯣꯗꯅ꯫ ꯃꯔꯨꯞ ꯃꯅꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯂꯧꯗꯅ ꯅꯪꯒꯤ ꯑꯣꯏꯗꯅ ꯇꯣꯛꯈꯤꯕ ꯌꯥꯎꯔꯕ꯭ꯔꯅꯦ"꯫ ꯑꯃꯅ ꯑꯃꯨꯛ "ꯆꯨꯝꯃꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯊꯣꯏꯆꯥꯁꯤꯗꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨꯒꯨꯝꯅꯗꯤ ꯈꯟꯅꯨꯀꯣ꯫ ꯃꯔꯨꯞꯀꯤ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯗꯧꯅ ꯑꯩꯗꯤ ꯊꯣꯏꯆꯥꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯅꯈꯨꯠꯄꯨ ꯆꯜꯂꯕ ꯅꯣꯡ ꯉꯥꯟꯕꯒ ꯄꯥꯝꯃꯤ ꯄꯥꯝꯗꯦ, ꯐꯖꯩ ꯐꯖꯗꯦꯅ ꯍꯦꯛ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗꯅ ꯑꯗꯨ ꯍꯥꯏꯕꯅꯤꯗ"꯫ "ꯑꯁ ꯌꯥꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯕꯥꯅꯤꯒꯤ ꯋꯥꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯑꯣꯛꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯉꯥꯏꯈꯣꯍꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯍꯜꯂꯁꯤ"꯫ ꯃꯃꯥꯟꯅꯕꯁꯤꯡꯅ "ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯔꯨꯞ? ꯊꯣꯏꯆꯥꯁꯦ ꯃꯃꯥꯒ ꯑꯥꯗ ꯊꯣꯛꯂꯛꯏꯁꯦ ꯎꯕ꯭ꯔꯥ? ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯃꯆꯥ ꯃꯒꯨꯝꯅ ꯑꯗꯨꯝ ꯏꯅꯩ ꯍꯥꯏꯕ꯫ ꯑꯁ ꯃꯃꯥꯗꯤ ꯀꯦꯖꯔꯤꯁꯦ꯫ ꯑꯩꯗꯤ ꯊꯣꯏꯆꯥꯒꯤ ꯃꯇꯧꯁꯦ ꯎꯕꯗ ꯉꯥꯎꯔꯦ꯫ ꯁꯤꯗꯤ ꯑꯩ ꯉꯥꯏ ꯉꯝꯂꯔꯣꯏ, ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯒꯦ"꯫ ꯃꯃꯥꯟꯅꯕꯅ "ꯑꯉꯥꯡꯒꯤ ꯃꯇꯧꯗꯤ ꯃꯔꯨꯞ ꯃꯅꯤꯕꯨꯁꯨ ꯃꯥꯟꯁꯤꯜꯂꯤ꯫ ꯅꯪꯅ ꯊꯣꯏꯆꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯏꯐ ꯐꯗꯦꯀꯣ ꯃꯔꯨꯞ"꯫ "ꯇꯥꯅꯤꯡꯗꯦꯍꯦ, ꯐꯩꯔꯦꯡ ꯇꯨꯔꯦꯡꯅ ꯉꯥꯡꯂꯒ ꯂꯩ꯫ ꯅꯣꯏꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ, ꯌꯦꯛꯅꯕ ꯑꯣꯏꯅ ꯃꯥꯟꯁꯤꯜꯂꯦ꯫ ꯑꯩꯅ ꯅꯣꯏꯒꯤ ꯆꯥꯅꯤꯡꯕ ꯄꯤꯖꯔꯤ, ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯄꯤꯕꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯑꯐꯕ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯦ꯫ ꯇꯜꯂꯤꯍꯦ ꯅꯣꯏꯁꯤꯗꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯗ꯭ꯔꯗꯤ ꯃꯔꯨꯞ ꯃꯅꯤ ꯅꯪꯗꯤ ꯀꯅꯥꯅ ꯇꯤꯟꯅꯕꯤꯗꯣꯏꯅꯣ? ꯍꯦꯔꯥ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ꯫ ꯑꯩꯅ ꯅꯣꯏꯁꯦ ꯂꯨꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯥꯎ ꯁꯨꯝ ꯆꯥꯎꯁꯤꯜꯂꯦ꯫ ꯑꯩꯅ ꯅꯣꯏꯗ ꯈꯔ ꯄꯤꯖ ꯈꯔ ꯄꯤꯊꯛ ꯇꯧꯔꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯕ, ꯑꯩꯒꯤ ꯊꯕꯛ ꯇꯧꯅꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯩ ꯋꯥꯅꯤ꯫ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯛꯇꯕꯗ ꯅꯣꯏ ꯅꯁꯥ ꯈꯔ ꯑꯔꯦꯝꯕ ꯆꯥꯔꯒ ꯅꯣꯏꯖꯔꯤꯗꯣ ꯆꯤ ꯊꯨꯡꯂꯛꯀꯅꯤ ꯈꯪꯗ꯭ꯔꯤ"꯫ ꯃꯔꯨꯞ ꯃꯅꯤꯁꯦ ꯁꯥꯎꯈ꯭ꯔꯦꯅꯦ꯫ "ꯑꯁ ꯃꯅꯤ ꯅꯪꯁꯤꯗꯤ, ꯑꯩꯈꯣꯏꯅ ꯌꯦꯛꯅꯕ ꯅꯠꯇꯦ, ꯃꯔꯨꯞꯅꯤꯅ ꯁꯨꯝ ꯂꯛꯅꯕꯁꯤꯗ ꯅꯪꯗꯤ ꯑꯁꯦꯡꯀꯤꯕꯨ ꯁꯥꯎꯈ꯭ꯔꯦꯅꯦ"꯫ "ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯔꯨꯞ ꯃꯅꯤꯒꯤ ꯊꯣꯏꯆꯥꯗꯣ"꯫ ꯃꯔꯨꯞ ꯑꯃꯅ "ꯑꯥꯗ ꯃꯃꯥꯒ ꯂꯩꯔꯤ꯫ ꯃꯔꯨꯞ ꯃꯅꯤꯒꯤ ꯊꯣꯏꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦ꯫ ꯊꯣꯏꯆꯥꯁꯤ ꯂꯥꯏꯅ ꯃꯔꯨꯞ ꯃꯅꯤꯒꯤꯗꯃꯛꯇ ꯐꯖꯅ ꯁꯦꯝꯂꯒ ꯊꯥꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ꯫ ꯑꯗꯣ ꯃꯅꯤ, ꯌꯨꯝꯒꯤ ꯑꯍꯜ ꯊꯥꯔꯒ ꯁꯠ ꯁꯠ ꯂꯧꯁꯤꯜꯍꯧꯁꯤꯍꯦ, ꯃꯤꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯗꯤ"꯫ "ꯑꯗꯣ ꯃꯔꯨꯞ, ꯊꯣꯏꯆꯥꯒꯤ ꯃꯁꯛ ꯈꯛꯇ ꯌꯦꯡꯂꯒ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ ꯄꯥꯝꯃꯤꯗꯨꯗꯤ ꯌꯥꯔꯣꯏꯍꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯊꯃꯣꯏꯗꯤ ꯐꯥꯎꯔꯛꯄ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯍꯥꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕꯗꯤ ꯐꯕꯅꯤ꯫ ꯃꯤꯡꯒ ꯁꯛꯒ ꯈꯛꯇ ꯈꯪꯂꯒ ꯑꯩꯒꯤ ꯍꯣꯏꯒꯤ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ"꯫ "ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯅꯨꯡꯁꯤꯕꯗꯨꯗꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯔꯛꯁꯅꯤ꯫ ꯑꯗꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯍꯌꯦꯡꯃꯛ ꯏꯃꯥ ꯍꯣꯏ ꯏꯃꯥꯕꯣꯛ ꯍꯣꯏ ꯊꯣꯏꯆꯥ ꯍꯥꯏꯅꯍꯟꯕ ꯆꯠꯍꯜꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯅꯨ ꯍꯥ ꯀꯥꯝꯕ ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯔꯁꯤ"꯫ "ꯌꯥꯏꯅꯦ ꯑꯗꯨꯗꯤ, ꯑꯩ ꯊꯣꯡꯒꯦ ꯉꯥꯅꯨ ꯑꯣꯏꯔꯗꯤ"꯫ "ꯌꯥꯔꯣꯏ, ꯑꯩ ꯊꯣꯡꯒꯦ꯫ ꯅꯪꯅ ꯊꯣꯡꯕꯁꯦ ꯍꯦꯟꯖꯥꯡ ꯌꯥꯝꯅ ꯃꯥꯡꯉꯤ꯫ ꯅꯪꯅ ꯊꯣꯡꯕꯗꯤ ꯃꯥꯡꯗꯕꯅꯤꯅ". "ꯈꯔ ꯊꯨꯅ ꯂꯥꯛꯑꯣꯍꯦ, ꯈꯟꯅꯒꯦꯁꯨ ꯑꯥꯗ ꯈꯟꯅꯔꯨ ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯌꯨꯝ ꯌꯧꯕꯒ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯊꯣꯏꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕꯁꯤꯡꯁꯨ ꯃꯅꯤꯁꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯅꯤꯅ ꯍꯥꯏꯕꯗꯨ ꯌꯥꯗꯨꯅ ꯊꯣꯏꯆꯥꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯊꯣꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯥꯒ ꯋꯥꯈꯜ ꯈꯔ ꯃꯥꯟꯅꯗꯕ ꯑꯗꯨꯗ ꯌꯥꯖꯔꯝꯗꯦ, ꯑꯗꯨꯒ ꯊꯣꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯃꯟꯕꯗꯒꯤ ꯌꯥꯔꯝꯃꯤ꯫ ꯊꯣꯏꯆꯥꯅ "ꯏꯃꯥ, ꯏꯃꯥ,
ꯑꯩ ꯂꯨꯍꯣꯡꯗꯣꯔꯕ? ꯀꯅꯥꯒꯅꯣ? ꯀꯔꯝ ꯀꯥꯟꯗꯅꯣ? ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ? ꯃꯃꯥꯅ ꯃꯣꯏ ꯃꯄꯥ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯏꯆꯥꯁꯤꯕꯨ ꯃꯤꯅ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯅꯦ? ꯂꯨꯍꯣꯡꯕꯁꯦ ꯌꯥꯊꯣꯛꯂꯨꯕꯒꯨꯝꯁꯨ ꯇꯧ꯫ ꯃꯃꯥ, ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨꯅꯦ꯫ ꯏꯆꯥꯅ ꯂꯩꯔꯤꯗꯣ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯗꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯐꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯕ ꯑꯣꯏꯔꯕꯁꯨ, ꯑꯩꯒꯤ ꯏꯆꯥꯅ ꯁꯦꯠꯄ ꯆꯥꯕ ꯋꯥꯠꯇ꯭ꯔꯕꯁꯨ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ, ꯊꯤꯅ ꯇꯧꯕꯤꯔꯕꯗꯤ ꯀꯔꯥꯏꯗꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯤꯕꯣ? ꯏꯍꯦ ꯃꯃꯥ, ꯍꯧꯖꯤꯛꯄꯨ ꯃꯗꯨ ꯈꯟꯕꯒꯤ ꯃꯇꯝꯂꯣ? ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯁꯨ ꯀꯌꯥ ꯐꯠꯇꯕ ꯃꯤꯁꯤꯡꯁꯨ ꯃꯥꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯝꯗꯁꯨ ꯃꯣꯏꯅ ꯂꯣꯏꯅ ꯈꯪꯂꯕ ꯐꯥꯎꯕ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯒꯤꯔꯤ ꯇꯛꯂꯤꯕꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯆꯠꯄꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ, ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯗꯣꯏ ꯁꯔꯨꯛ ꯏꯆꯥꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯄꯥꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯃꯃꯥꯗꯨꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯆꯥꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯔꯥꯎꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯊꯣꯏꯆꯥꯒꯤ ꯐꯖꯕ ꯃꯁꯛꯇꯨ ꯈꯛꯇꯗ ꯎꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯅꯤꯒ ꯊꯣꯏꯆꯥꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯆꯌꯣꯜ ꯑꯃꯃꯨꯛ ꯂꯩꯕꯒ ꯃꯅꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯛꯇ꯭ꯔꯦꯗ, ꯃꯁꯛ ꯐꯖꯕꯩ ꯋꯥꯅꯤ, ꯁꯣꯅꯣ ꯐꯣꯅꯣ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯁꯤ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯍꯟꯈꯤꯕꯅ ꯐꯔꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯃꯤꯟꯅꯔꯦ, ꯌꯥꯔꯦ ꯀꯩꯅꯣ, ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯃꯅꯤ? ꯅꯪꯅ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯏꯃꯧꯗꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ? ꯈꯪꯗꯦ, ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯏꯃꯥ, ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯣꯗ, ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯀꯔꯤꯅꯣꯍꯦ, ꯃꯤꯒꯤ ꯃꯆꯥꯁꯤ ꯂꯧꯕꯤꯔꯒ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯣꯕꯣ? ꯀꯔꯤꯅꯣ ꯃꯁꯤꯗꯤ? ꯏꯃꯧꯁꯤꯅ ꯇꯥꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯍꯦꯛ ꯍꯥꯏꯔꯗꯅ꯫ ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯑꯉꯥꯡꯗꯧꯅ ꯏꯇꯧ ꯍꯦꯛ ꯇꯧꯔꯗꯅ ꯀꯤꯔꯤꯕ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯄ ꯌꯥꯔꯣꯏ, ꯏꯅꯗꯣꯏꯒ ꯆꯠꯈꯤꯅꯨꯒ꯫ ꯈꯪꯗꯦ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯍꯥꯏ, ꯃꯗꯨ ꯏꯃꯧꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯦꯖꯔꯤꯅꯤꯅꯦ꯫ ꯅꯪꯉꯣꯟꯗ ꯀꯦꯗꯅ ꯃꯤꯒꯤ ꯅꯨꯄꯥꯗ ꯀꯦꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯅꯨꯡꯁꯤꯗ꯭ꯔꯣ ꯏꯃꯧꯁꯦ? ꯑꯩꯈꯣꯏꯅ ꯃꯅꯥꯛꯇ ꯂꯩꯖꯕꯗ ꯍꯔꯥꯎꯗꯅ ꯀꯦꯖꯔꯤꯁꯦ꯫ ꯀꯦꯃꯜꯂꯁꯨ ꯍꯩꯅꯗꯦ, ꯂꯥꯏꯔ ꯆꯨꯗꯅꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯥ ꯃꯌꯨꯝꯗ ꯁꯦꯠꯄ ꯆꯥꯕ ꯐꯪꯂꯛꯇꯕꯒꯤ ꯁꯤꯗꯗꯤ ꯂꯣꯏꯅ ꯐꯪꯕꯁꯤꯗ ꯀꯦꯁꯟꯅꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯥꯏ, ꯃꯤꯒꯤ ꯃꯆꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯔꯤꯒꯤ ꯂꯨꯍꯣꯡꯂꯤ? ꯍꯥ? ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯅ ꯈꯜꯂꯒ ꯍꯦꯟꯅ ꯐꯠꯂꯣꯏꯗꯧꯔꯤꯅꯦ꯫ ꯑꯩꯗꯤ ꯃꯥ ꯅꯨꯡꯁꯤꯗꯦ ꯀꯩꯅꯣ, ꯄꯥꯝꯕ ꯂꯧꯕ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯝꯂꯛꯇ꯭ꯔꯤ, ꯑꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯣ꯫ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯔꯥꯎꯅꯕ ꯐꯧ ꯆꯦꯡ ꯈꯔꯒ ꯃꯐꯤ ꯃꯔꯣꯟ ꯈꯔꯒ ꯄꯤꯈꯣ꯫ ꯃꯁꯤꯅ ꯉꯥꯡꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯧꯅ ꯇꯥꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ꯫ ꯅꯪ ꯅꯆꯤꯟꯕꯥꯟꯗꯨ ꯁꯨꯗꯠꯀꯦꯗꯣ ꯍꯥ? ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤꯕꯁꯤꯕꯣ? ꯃꯅꯤ! ꯃꯅꯤ! ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯒꯤ ꯏꯆꯥ ꯃꯅꯤꯁꯤꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ 3ꯗꯤ ꯁꯨꯔꯦꯁꯦ꯫ ꯆꯌꯣꯜ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ꯫ ꯑꯩꯈꯣꯏꯅ ꯊꯪꯅꯕ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯗꯅꯕꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯄꯥꯝ ꯄꯤꯗꯅ ꯊꯦꯝ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯕꯨ ꯂꯥꯏꯗꯤ ꯑꯣꯏꯅ ꯂꯩꯔꯦꯕ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯏꯃꯧꯗꯨꯕꯨ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯗ꯫ ꯃꯃꯥꯅ ꯆꯪꯂꯨꯕꯗ ꯊꯣꯏꯆꯥ ꯀꯞꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯗꯨ ꯊꯣꯏꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯆꯥ ꯍꯥꯟꯅꯒꯨꯝꯅꯗꯤ ꯇꯧꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯈꯪꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯊꯣꯏꯆꯥꯕꯨ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯣꯏꯆꯥꯅ ꯃꯃꯥꯒ ꯃꯄꯥꯒꯗꯗꯤ ꯍꯔꯥꯎꯅ ꯂꯩꯕ, ꯃꯅꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯁꯥꯅ ꯋꯥꯔꯤ ꯁꯥꯕꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯅꯤꯅ ꯊꯣꯏꯆꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯅꯪ ꯑꯩꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏꯀꯣ? ꯅꯄꯥꯝꯗ ꯍꯟꯒꯦꯔꯥ ꯁꯤꯔꯝꯒꯦꯔꯥ ꯑꯃ ꯇꯧꯔꯝꯒꯗꯕꯅꯤ꯫ ꯅꯪ ꯂꯩꯔꯤꯈꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯅ ꯁꯤ ꯍꯥꯏ ꯑꯗꯨ ꯍꯥꯏꯅ ꯌꯨꯝꯒꯤ ꯃꯤꯗ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯝꯂꯕ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯤꯌꯨ? ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦꯗꯀꯣ꯫ ꯑꯩꯕꯨ ꯁꯤꯔꯅꯦ꯫ ꯁꯤꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯁꯤꯡꯅ ꯇꯥꯏꯕꯪꯄꯥꯟ ꯃꯪꯐꯥꯎꯅꯔꯝꯗꯥꯏꯁꯤꯗ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ
ꯐꯠꯇꯕ ꯑꯔꯥꯟꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯒꯅ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤ ꯑꯣꯏꯗꯧꯔꯤꯕ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤꯕꯨ ꯏꯃꯧꯁꯤꯅ ꯀꯞꯂꯤꯕꯁꯤꯕꯨ ꯑꯃꯨꯛ ꯃꯅꯤꯅ ꯐꯨꯕꯤꯔꯕ ꯖꯥꯠꯂꯅꯦ ꯃꯅꯥꯛꯇ ꯆꯪꯕꯤꯔꯨꯒꯦꯁꯨ ꯏꯆꯥ ꯃꯅꯤꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯇꯜꯂꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯃꯅꯤꯅ ꯇꯧꯔꯤꯁꯦ ꯐꯠꯇꯤ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯍꯌꯦꯡꯗꯤ ꯏꯃꯧꯁꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯄꯤꯈ꯭ꯔꯒꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯩꯈꯣꯏꯗ ꯁꯥꯎꯗꯅꯕ ꯀꯩꯅꯣ ꯁꯅꯥꯔ ꯂꯨꯄꯥꯔ ꯈꯔ ꯍꯦꯛ ꯄꯤꯕꯤꯔꯒ ꯂꯣꯏꯔꯦ ꯍꯥꯟꯅꯒꯤ ꯏꯃꯧ ꯑꯅꯤꯗꯨꯁꯨ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯌꯥꯈꯤꯕꯅꯤ ꯃꯣꯏꯁꯨ ꯌꯥꯖꯁꯅꯤ ꯃꯅꯤꯗꯨꯕꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯣꯏꯗꯕ ꯖꯥꯠꯂꯅꯦ ꯃꯇꯝꯁꯤ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯤꯁꯦ ꯋꯥꯒ ꯋꯥꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯝꯂꯨꯔꯒꯦꯗ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯅꯤ ꯍꯜꯂꯛꯇꯦ ꯊꯣꯏꯆꯥꯁꯨ ꯃꯅꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯁꯦꯝꯕꯤꯔꯝꯂꯒ ꯐꯃꯨꯡꯗ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯄ ꯀꯥꯟꯗ ꯃꯅꯤ ꯍꯜꯂꯛꯂꯝꯃꯤ ꯌꯥꯝꯅ ꯁꯥꯎꯅꯁꯨ ꯍꯜꯂꯛꯏ ꯃꯥꯒꯤ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯁꯥꯎꯅꯔꯛꯄꯁꯨ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯁꯣꯅꯣꯆꯨꯕꯤꯁꯦ ꯂꯩꯔꯤꯈꯩꯗꯤ ꯑꯩꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯐꯖꯕꯤꯗꯣ ꯂꯧꯕ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏ ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯃꯄꯥꯝꯗ ꯍꯜꯂꯝꯃꯗꯤ ꯐꯅꯤꯗ ꯍꯦꯛ ꯍꯜꯂꯝꯗ꯭ꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯀꯦ ꯈꯪꯒꯅꯤꯗꯅ ꯊꯣꯡꯁꯤꯗꯤ ꯍꯥꯡꯉꯤꯅꯦꯍꯦ ꯑꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯟꯗ꯭ꯔꯤꯗꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯀꯥ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤꯅꯦ ꯐꯩ ꯈꯪꯅꯤꯗꯅ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨꯗꯣ ꯃꯁꯤ ꯍꯦꯛꯇ ꯐꯨꯠꯊꯔꯒꯦꯗ ꯑꯌꯣꯃ 이봉 포비가노 이마 바바 아유 시레 이마 바바 아이네 ngасai kari haramganang ha napamda hanbrasu handa sibrasu siramda nang ne gi punsida asuk yamna otlise karigino haibane 이봉 pukta phubigano ichase naba tare ayo 이마 이봉 아강 속가니예 아유 이마 미로이나 하고나바 따레네 마시 machinse monsina hek namsilaga thamba si already nachadi kaisu tawrene ha hayeng no ngandringa nang napam hek handraba nacha su yauna phugadamni tabro aina haise e masi machinse khumdene he e sira jalo tabro sira malene kamai tawni side khullegai khangnarabadi aise soidana ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯖꯕꯤꯅꯁꯨ ꯑꯩꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯂꯔꯣꯏ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯁꯤ ꯀꯔꯥꯏꯗꯅꯣꯃ ꯄꯨꯔꯒ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯑꯣ ꯑꯥ ꯆꯤꯡ ꯃꯄꯥꯟꯒꯤ ꯄꯥꯠ ꯃꯆꯥꯗꯨꯗ ꯂꯪꯊꯈ꯭ꯔꯒꯦ ꯃꯅꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯆꯥꯗꯨ ꯁꯤꯔꯦ ꯈꯟꯗꯨꯅ ꯆꯤꯡꯌꯥꯒꯤ ꯄꯥꯠ ꯇꯝꯅ ꯄꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯅꯨꯡ ꯀꯤꯗꯨꯅ ꯂꯪꯊꯔꯝꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯌꯨꯝ ꯌꯧꯕꯒ ꯃꯅꯤꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯆꯥ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯁꯤꯟꯅꯔꯝꯃꯤ ꯃꯃꯥꯅ ꯀꯩꯅꯣꯅꯦ ꯃꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯧꯗꯤ ꯉꯁꯥꯏ ꯐꯃꯨꯡꯗ ꯍꯤꯞꯍꯧꯕꯅꯤꯗ ꯍꯤꯞꯇꯦꯅꯦ ꯏꯃꯥ ꯃꯥꯅ ꯌꯨꯝꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯑꯁꯨꯛ ꯌꯥꯝ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯑꯩꯅ ꯈꯔ ꯉꯥꯡ ꯆꯩꯈꯤꯕꯗꯨꯗ ꯁꯣꯏꯗꯅ ꯃꯄꯥꯝꯗ ꯆꯠꯂꯝꯃꯅꯤꯕ ꯏꯃꯥ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯆꯥꯗꯣ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯆꯣ ꯃꯄꯥꯅ ꯑꯩꯒꯤ ꯏꯆꯥ ꯃꯅꯤꯁꯤꯒꯤ ꯈꯔꯛꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ ꯁꯣꯏꯗꯅ ꯏꯃꯧ ꯅꯨꯄꯤꯗꯣ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤꯕ ꯃꯅꯤ ꯅꯪ ꯏꯃꯧ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯀꯔꯤꯅꯣ ꯄꯥꯕ ꯃꯥ ꯂꯩꯔꯝꯗꯕꯒꯤ ꯄꯥꯕꯒꯤ ꯏꯃꯥꯒꯗ ꯉꯁꯥꯏꯗꯩ ꯍꯪꯂꯤꯕꯁꯤꯗ ꯃꯥꯕꯨ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯕꯣ ꯅꯠꯇꯦ ꯄꯥꯕꯅ ꯍꯪꯂꯤꯁꯦ ꯀꯔꯤꯅꯣꯕ ꯀꯩꯝꯇꯕꯨ ꯇꯧꯗ꯭ꯔꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦꯗ ꯑꯗꯨꯕꯨ ꯃꯅꯤ ꯑꯩꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯕු ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯏꯗꯤ ꯀꯤꯌꯨꯀꯣ ꯂꯥꯏꯅ ꯋꯥꯔꯛꯄꯁꯤ ꯐꯤꯕꯝ ꯆꯥꯗꯕꯅꯤꯀꯣ ꯃꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯐꯠꯇꯦꯅꯦ ꯃꯗꯨꯒꯤ ꯃꯍꯩꯗꯣ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏꯅꯦ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯥꯕꯁꯨ ꯏꯃꯥꯁꯨ ꯆꯪꯕꯤꯈ꯭ꯔꯣ ꯅꯪ ꯀꯥꯗ ꯇꯨꯝꯂꯨꯔꯣ ꯃꯃꯥ ꯂꯥꯛꯑꯣ ꯍꯌꯦꯡꯗꯣ ꯉꯟꯅ ꯆꯠꯂꯒ ꯅꯃꯧ ꯅꯨꯄꯤꯗꯣ ꯂꯧꯕꯤꯔꯨꯔꯁꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯤ ꯐꯅ ꯍꯥꯏꯔꯁꯨ ꯉꯥꯡꯂꯁꯨ ꯐꯔꯔꯣꯏ ꯑꯗꯨꯅꯅꯦ
ꯂꯥꯏꯅ ꯃꯔꯥꯏꯅ ꯋꯥꯔꯛꯆꯔꯁꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯀꯅꯥ ꯂꯧꯔꯤꯕꯅꯣꯅꯦ ꯀꯅꯥꯝ ꯂꯧꯕ ꯅꯠꯇꯦ ꯅꯪ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯑꯇꯣꯜ ꯑꯇꯥꯡꯅꯦꯅ ꯃꯥꯅ ꯍꯥꯏꯔꯤꯡꯈꯩ ꯌꯥꯈꯤꯕ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯡꯈꯩ ꯄꯤꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯅꯪ ꯑꯩꯅ ꯋꯥꯔꯤꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯋꯥꯍꯜꯂꯤꯕꯁꯦ ꯑꯗꯨꯕꯨ ꯏꯆꯥ ꯃꯅꯤꯒꯤꯁꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯗꯨ ꯀꯥꯟꯗ ꯁꯤꯐꯝ ꯗꯥꯐꯝ ꯈꯪꯗꯅ ꯁꯤꯗꯣꯏꯁꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯍꯦ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯅꯆꯥꯅꯤꯅꯦ ꯑꯗꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯍꯥꯏꯅꯒꯦ ꯃꯃꯥ ꯃꯥꯅ ꯑꯣꯠꯂꯤꯕ ꯋꯥꯍꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯂꯩꯅꯤꯍꯦ ꯃꯃꯥ ꯅꯪ ꯑꯩꯅ ꯏꯆꯥ ꯅꯨꯡꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅꯁꯨ ꯃꯥꯏ ꯃꯆꯥꯁꯤꯡꯗꯣ ꯅꯨꯡꯁꯤꯔꯝꯒꯅꯤꯅꯦ ꯃꯃꯥ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯐꯠꯇꯕ ꯑꯃ ꯌꯥꯎꯕꯁꯦ ꯌꯥꯝꯅ ꯋꯥꯏꯗꯀꯣ ꯌꯥꯝ ꯋꯥꯏ ꯍꯥꯏꯔꯤꯁꯤꯗꯤ ꯃꯅꯤꯗꯤ ꯊꯣꯏꯆꯥꯅ ꯊꯣꯡꯂꯒ ꯊꯝꯕꯤꯔꯝꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯐꯖꯅ ꯆꯥꯔꯒ ꯇꯨꯝꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯣꯏꯆꯥ ꯂꯧꯕ ꯊꯣꯏꯆꯥꯒꯤ ꯃꯌꯨꯝ ꯆꯠꯂꯨꯕꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯣꯏꯆꯥꯗꯤ ꯂꯥꯛꯇꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯄꯥꯈꯠꯅꯗꯨꯅ ꯊꯣꯏꯆꯥꯕꯨ ꯄꯨꯟꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯆꯥ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯣꯏꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯦꯝꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯥꯛ ꯄꯤꯗꯨꯅ ꯊꯣꯏꯆꯥꯕꯨ ꯐꯪꯅꯕ ꯊꯤꯅꯤ ꯍꯥꯏꯅꯁꯨ ꯊꯦꯝꯂꯒ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤ ꯅꯨꯄꯤ ꯑꯃꯗꯨꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯏꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯥꯏꯔꯕ ꯃꯤ ꯉꯝꯖꯗꯕ ꯑꯣꯏꯕꯅ ꯃꯅꯤꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯊꯣꯏꯆꯥꯅ ꯑꯍꯥꯟꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯅꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯂꯧꯅꯤꯡꯕ ꯄꯣꯠ ꯑꯃꯠꯇ ꯂꯧꯗꯅ ꯑꯩꯒꯤ ꯑꯣꯏꯅ ꯇꯣꯛꯄ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯀꯣ ꯃꯁꯤꯅꯅꯤꯅꯦ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯅꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤꯁꯦ ꯀꯥꯟꯅꯗꯦ ꯐꯖꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯝꯂꯒꯦꯗ ꯅꯨꯃꯤꯗꯥꯡꯁꯤꯁꯨ ꯐꯅ ꯊꯦꯡꯂꯦꯕ ꯃꯅꯤꯅ ꯇꯨꯝꯊꯕꯒ ꯃꯅꯤꯒꯤ ꯃꯃꯪꯗ ꯊꯣꯏꯆꯥꯅ ꯄꯥꯠ ꯑꯗꯨꯒꯤ ꯊꯝꯕꯥꯜ ꯃꯔꯛꯇ ꯐꯤꯕꯝ ꯀꯥꯏꯅ ꯇꯥꯎꯈꯠꯂꯛꯂꯒ ꯃꯅꯤꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯧꯔꯛꯄꯒꯨꯝ ꯎꯔꯝꯃꯤ ꯃꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯃꯥ ꯃꯪꯂꯣ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯁ ꯀꯔꯤ ꯃꯪꯗꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯏꯃꯥꯏ ꯃꯪꯂꯥꯛꯅꯔꯒ ꯁꯤꯔꯝꯅꯤꯗ ꯐꯖꯕꯤ ꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯈ꯭ꯔꯕꯤ ꯊꯣꯏꯆꯥꯅ ꯎꯔꯤꯁꯤꯕ ꯅꯤꯡꯊꯝꯊꯥꯁꯤꯗ ꯍꯨꯃꯥꯡꯒ ꯀꯥꯡꯉꯤꯍꯦ ꯐꯖꯕꯤ ꯍꯟꯗꯛꯇꯤ ꯅꯪ ꯑꯣꯏꯅ ꯎꯕꯤꯌꯨꯀꯣ ꯏꯕꯨꯡ ꯃꯅꯤ ꯅꯪꯅ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯀꯤꯕꯤꯔꯝꯕ ꯅꯨꯡꯗꯣ ꯅꯥꯟꯊꯣꯛꯏ ꯑꯃꯨꯛꯇ ꯂꯥꯛꯎ ꯅꯨꯡꯗꯣ ꯅꯥꯟꯊꯣꯛꯏ ꯍꯥꯏꯕ ꯁꯦ ꯑꯃꯨꯛꯇ ꯂꯥꯛꯎ ꯅꯨꯡꯗꯣ ꯑꯃꯨꯛꯀ ꯀꯤꯔꯨ ꯂꯥꯛꯑꯣ ꯏꯕꯨꯡ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒꯦ ꯂꯥꯛꯀꯅꯨ ꯊꯣꯏꯆꯥ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯩꯅꯣ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯅ ꯇꯨꯝꯅꯤꯡꯂꯤꯁꯤꯒ ꯃꯪꯂꯤꯕ ꯃꯪꯗꯥꯁꯤꯒ ꯑꯩꯕꯨ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯇꯨꯝꯂꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯅꯦ ꯀꯅꯥꯅꯣ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯏꯁꯤꯅ ꯏꯃꯥ ꯏꯃꯥ ꯄꯥꯕꯥ ꯄꯥꯕꯔꯣ ꯄꯥꯕꯥ ꯏꯕꯨꯡ ꯑꯩ ꯂꯥꯛꯑꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯀꯅꯥꯅꯣꯅꯦ ꯐꯖꯕꯤ ꯑꯣꯏꯔꯖꯥꯠꯂꯣ ꯃꯥꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣꯅꯦ ꯇꯥꯕ꯭ꯔꯣ ꯏꯕꯨꯡ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯑꯩ ꯏꯪꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯏꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯏꯆꯥꯁꯤꯁꯨ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ ꯏꯕꯨꯡ ꯇꯥꯕ꯭ꯔో ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯍꯥꯏꯕ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩꯕꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯏꯗ ꯊꯣꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯃꯥꯅꯦ ꯑꯩ ꯊꯣꯏꯆꯥꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯕ ꯏꯆꯥꯁꯦ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯏꯃꯥ ꯏꯃꯥ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯄꯥꯕꯥ ꯄꯥꯕꯥ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯇꯨꯝꯈ꯭ꯔꯦ ꯅꯪꯅ ꯐꯅ ꯀꯧꯔꯁꯨ ꯇꯥꯔꯔꯣꯏꯌꯦ ꯏꯕꯨꯡ ꯊꯣꯡꯁꯦ ꯅꯝꯈꯥꯏꯔꯒꯦꯀꯣ ꯏꯃꯥ ꯏꯃꯥ ꯃꯅꯤ ꯀꯤꯕꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯇꯥꯔꯝꯗꯦ ꯃꯄꯥꯟꯗꯁꯨ ꯊꯣꯡꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯕꯗꯨꯅ ꯃꯅꯤ ꯀꯤꯕꯅ ꯋꯥꯟꯊꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯃꯅꯤ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯀꯅꯥꯝꯇꯗ ꯇꯝꯕꯁꯨ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯀꯤꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯃꯅꯤꯗ ꯊꯣꯏꯆꯥꯒꯤ
ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯇꯝꯅꯕ ꯋꯥꯍꯟꯕ ꯀꯤꯍꯟꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯅꯤꯒꯤ ꯃꯃꯥꯅ "ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯃꯅꯤꯁꯤꯅ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯌꯥꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯏꯃꯛ ꯃꯛꯁꯤꯜꯂꯗꯅ ꯋꯥ ꯂꯥꯡꯀ ꯉꯥꯡꯗꯒꯩ ꯇꯨꯃꯤꯟ ꯎꯪꯂꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯃꯅꯤ, ꯏꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ꯫ ꯍꯥ? ꯀꯩ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯀꯅꯥ ꯀꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯃꯁꯤꯕꯨ ꯉꯥꯎꯗꯧꯔꯕ꯭ꯔꯅꯦꯍꯦ? ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ? ꯉꯝꯗ꯭ꯔꯗꯤ ꯂꯨꯍꯣꯡꯕꯁꯦ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯁꯤꯔꯥ ꯍꯥꯏꯕ? ꯌꯥꯔꯣꯏꯍꯦ, ꯂꯨꯍꯣꯡꯕꯗꯤ ꯌꯩꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤ꯫ ꯍꯥ? ꯏꯆꯥꯕꯨ ꯀꯤ ꯍꯥꯏꯕ? ꯅꯪꯕꯨ ꯀꯤꯕꯒ ꯈꯪꯂꯕ꯭ꯔꯅꯦꯍꯦ? ꯑꯗꯨꯒ ꯅꯪꯅ ꯀꯤꯔꯤꯗꯨꯅ ꯀꯅꯥꯗꯅꯣ? ꯐꯖꯕꯤꯔꯣ ꯀꯤꯔꯤꯁꯦ? ꯅꯠꯇꯦꯍꯦ, ꯐꯖꯕꯤꯗꯤ ꯌꯥꯝꯅ ꯐꯖꯩ, ꯀꯃꯥꯏꯅ ꯀꯤꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯀꯅꯥꯗ ꯀꯤꯔꯤꯕ? ꯑꯗꯣ ꯏꯕꯨꯡꯉꯣ, ꯊꯣꯏꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯥꯝꯅ ꯋꯥꯔꯕ ꯃꯥꯜꯂꯦ. ꯃꯣꯏꯗꯃꯨꯛꯇꯗꯤ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣ ꯄꯨꯔꯒ ꯆꯠꯄꯤꯔꯨꯁꯤ. ꯅꯪ ꯑꯃꯨꯛ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ. ꯏꯃꯧꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯝ... ꯏꯃꯥ, ꯊꯣꯏꯆꯥꯒꯤ ꯃꯤꯡ ꯄꯜꯂꯛꯀꯅꯨ. ꯑꯩꯅ ꯀꯤꯔꯤꯁꯦ ꯃꯥꯒ ꯃꯆꯥꯗꯨꯒꯅꯤ. ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕꯁꯦ ꯊꯣꯏꯆꯥꯅꯤ. ꯑꯩ ꯀꯤꯌꯦ ꯏꯃꯥ. ꯀꯔꯤꯅꯣ ꯃꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯊꯣꯏꯆꯥꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯥꯛꯏ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯑꯗꯨꯒ ꯀꯔꯤ, ꯃꯥꯕꯨ ꯑꯉꯥꯡ ꯎꯅꯔꯕ ꯑꯣꯏꯔꯦ? ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯏꯃꯥꯗ? ꯊꯣꯏꯆꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯌꯨ ꯍꯥꯏꯕꯅꯣ? ꯀꯅꯥꯅꯣ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯏꯁꯤꯅ? ꯑꯁꯤꯗꯤ ꯐꯖꯕꯤ ꯍꯣꯏꯒꯤ ꯑꯍꯜꯁꯤꯡꯅꯤꯅꯦ. ꯑꯩꯅ ꯅꯪ ꯅꯁꯥ ꯉꯝꯗꯦꯅ ꯄꯥꯎ ꯄꯤꯈꯤꯕꯗꯨꯒꯤ ꯍꯪꯕ ꯂꯥꯛꯂꯤ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯒꯅꯦ ꯃꯅꯤ, ꯍꯣꯔꯦꯟ ꯊꯣꯏꯆꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨꯀꯣ. ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯀꯥꯏꯅꯤ. ꯊꯣꯏꯆꯥꯗꯣ ꯍꯣꯔꯦꯟꯒ ꯂꯥꯛꯑꯗꯤ ꯏꯃꯥꯗ ꯍꯥꯏꯔꯛꯎꯀꯣ. ꯏꯃꯥ ꯋꯥꯔꯤ ꯁꯥꯔꯒ ꯊꯦꯝꯒꯦ. ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯨꯅꯕ. ꯑꯩꯅꯗꯤ ꯊꯣꯏꯆꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯒꯦ ꯇꯧꯔꯒ. ꯃꯃꯥꯗꯨ ꯐꯖꯕꯤꯒꯤ ꯑꯍꯜꯁꯤꯡꯗꯨ ꯂꯥꯛꯄꯗꯒꯤ ꯃꯅꯤꯒꯤ ꯋꯥ ꯇꯥꯗꯅ ꯊꯣꯛꯈ꯭ꯔꯦ. ꯃꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯗ ꯃꯅꯤ ꯀꯤꯕꯅ ꯍꯤꯗꯥꯛ ꯇꯞ-ꯇꯥꯏ ꯊꯛꯆꯤꯜꯂꯒ ꯇꯨꯝꯂꯝꯃꯤ. ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯅꯤ ꯅꯤꯁꯥ ꯈꯔ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯇꯨꯝꯕ ꯌꯥꯗꯗꯅ ꯃꯤꯠ ꯄꯥꯡꯂꯨꯕꯗ ꯊꯣꯏꯆꯥꯒꯤ ꯊꯋꯥꯏꯗꯨꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯃꯅꯤꯒꯤ ꯐꯃꯨꯡ ꯃꯌꯥꯗ ꯐꯤꯕꯝ ꯀꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯍꯣꯏ ꯏꯃꯥ! ꯊꯣꯏꯆꯥ, ꯑꯩ ꯂꯥꯜꯂꯦ! ꯏꯃꯥ! ꯕꯥꯕꯥ! ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ? ꯅꯪꯅ ꯑꯩ ꯎꯔꯒ ꯄꯪꯀꯞꯇ ꯀꯞꯄꯤꯗꯨꯕꯣ? ꯑꯩ ꯅꯪꯒꯤ ꯊꯣꯏꯆꯥꯅꯤ. ꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ. ꯂꯧꯁꯦ, ꯇꯨ. ꯊꯣꯏꯆꯥꯅ ꯃꯅꯤꯗ ꯑꯉꯥꯡ ꯑꯁꯤꯕꯗꯨ ꯂꯪꯁꯤꯜꯂꯛꯏ. ꯃꯅꯤ ꯑꯉꯥꯡꯗꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯑꯣꯛꯂꯒ ꯊꯣꯡꯂꯣꯝꯗ ꯂꯥꯎꯔꯒ ꯆꯦꯟꯈꯤ. ꯑꯩ ꯑꯉꯥꯡ ꯄꯥꯝꯗꯤꯌꯦ. ꯏꯃꯥ! ꯊꯣꯡ ꯍꯥꯡꯉꯣ! ꯊꯣꯡꯁꯦ ꯍꯥꯡ ꯌꯥꯗ꯭ꯔꯦ. ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯎꯔꯒ ꯍꯔꯥꯎꯗꯕꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯏꯄꯥꯗ ꯀꯟꯅ ꯀꯣꯜꯂꯨꯀꯣ, ꯑꯃꯨꯛ ꯇꯥꯅꯤ. ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯑꯣ. ꯑꯉꯥꯡ ꯅꯞꯄꯒ ꯂꯩꯔꯦ. ꯏꯃꯥ! ꯊꯣꯡ ꯍꯥꯡꯉꯣ! ꯀꯅꯥ ꯂꯩꯒꯦ? ꯏꯃꯥ! ꯕꯥꯕꯥ! ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ. ꯅꯨꯄꯤꯅ ꯆꯣꯞꯄꯤꯕ, ꯀꯤꯅ ꯀꯤꯒꯜꯂꯤꯕ. ꯅꯪꯅ ꯅꯨꯄꯤꯁꯤꯡꯁꯦ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯗꯤ ꯑꯣꯏꯅ ꯈꯟꯖꯕ. ꯑꯗꯨꯅ ꯂꯩꯔꯒ ꯁꯥꯟꯅꯖꯕ. ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯃꯃꯨꯛ ꯍꯨꯟꯗꯣꯛꯈꯤꯕ. ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯔꯣꯏꯌꯦ. ꯅꯪꯗꯤ ꯑꯩꯒꯤ ꯈꯛꯇꯅꯤ. ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯅꯤ. ꯃꯅꯤ ꯊꯣꯡꯖꯤꯟꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯥꯅ ꯊꯦꯡꯅꯔꯛꯇꯨꯅ ꯄꯥꯟꯖꯤ ꯑꯃꯥꯏꯕꯁꯤꯡ ꯀꯧꯗꯨꯅ ꯃꯅꯤꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ. ꯑꯃꯥꯏꯕꯅ, ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨꯗ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯇꯨꯕꯗ ꯃꯀꯣꯛꯁꯦ ꯈꯔ ꯌꯩꯁꯤꯟꯕꯗꯩ ꯋꯥꯈꯜ ꯃꯥꯡꯕꯅꯤ. ꯃꯁꯥꯁꯦ ꯏꯔꯨ ꯐꯖꯅ ꯂꯨꯊꯣꯛꯄꯤꯔꯒ ꯆꯥꯛ ꯐꯖꯅ ꯄꯤꯖꯔꯒ ꯄꯣꯊꯥꯍꯜꯂꯨ. ꯃꯥꯏꯁꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯅꯁꯨ ꯃꯃꯤꯠꯇ ꯀꯩꯅꯣ ꯎꯕꯁꯨ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ. ꯑꯗꯨꯒ ꯃꯥꯅ ꯊꯣꯏꯆꯥꯅ ꯍꯦꯛ ꯄꯜꯂꯤꯕꯁꯤꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯔꯣ? ꯏꯃꯥ, ꯊꯣꯏꯆꯥꯗꯣ ꯉꯔꯥꯡꯁꯨ ꯃꯃꯥꯅ... ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯦꯛ, ꯃꯇꯥꯡ ꯆꯥꯗꯅ, ꯃꯤ ꯇꯤꯜꯂꯀꯥꯟꯁꯤꯗ.
ꯑꯗꯨꯗꯤ ꯈꯨꯔꯥ 이자세 ꯐꯔꯅꯤꯀꯣ? ꯐꯔꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯑꯇꯣꯞꯄꯗꯁꯨ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ. 이bungo, hidaw yam thakkanuko. ꯑꯃꯥꯏꯕ ꯆꯠꯈꯤꯕꯒ ꯃꯃꯥꯋꯣ ꯃꯄꯥꯋꯣ ꯃꯌꯥꯝꯕ ꯃꯇꯩ ꯃꯁꯤꯡꯅ ꯃꯅꯤꯗ ꯆꯩꯔꯝꯃꯤ. ꯃꯅꯤꯅ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗ꯭ꯔꯦ. ꯑꯗꯨꯅ ꯃꯅꯤ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯀꯤ, ꯌꯨꯝꯗ ꯂꯩꯕꯁꯨ ꯀꯤ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯑꯗꯨꯅ ꯃꯅꯤꯅ ꯃꯃꯥꯗ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯀꯥꯟꯗꯨꯗ ꯃꯃꯥꯕꯨ ꯇꯨꯃꯤꯟꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯑꯣ, ꯃꯅꯤ, ꯅꯪꯕꯨ ꯍꯥꯟꯅ ꯏꯃꯥ ꯍꯣꯏꯗ ꯋꯥꯔꯤꯁꯦ ꯂꯤꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯕ? ꯅꯪꯅ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯂꯤꯔꯝꯂꯕꯗꯤ ꯏꯃꯥ ꯍꯣꯏꯅ ꯉꯍꯥꯟꯅ ꯀꯔꯤꯅꯣ ꯇꯧꯔꯒ ꯋꯥꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯕ? ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯐꯖꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯪꯂꯕꯗꯤ ꯅꯃꯥꯒ ꯅꯄꯥꯒꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯑꯣꯏꯅꯈ꯭ꯔꯅꯤꯅꯦ. ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯊꯣꯏꯁꯥꯁꯦ ꯅꯪꯅ ꯍꯥꯠꯄꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯁꯤꯔꯅꯤ. ꯑꯩꯈꯣꯏꯅ ꯈꯨꯟꯗ ꯌꯨꯝꯃꯩ ꯊꯥꯔꯒ ꯁꯣꯏꯗꯅ ꯇꯥꯜꯂꯗꯕꯅꯤꯅꯦ. ꯁꯤ ꯊꯣꯛꯇꯅꯕ 이마나, ꯃꯅꯤ, ꯅꯪꯁꯦ ꯐꯖꯅ ꯍꯥꯏꯕꯅꯤꯀꯣ. ꯑꯗꯣ 이마, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯐꯖꯕꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯗꯅꯕ 이마ꯅ ꯐꯅꯕ ꯁꯤꯟꯕꯤꯌꯨ. ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯐꯖꯕꯤꯅ ꯈꯪꯂꯛꯄꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯃꯥ ꯑꯃꯨꯛ ꯊꯦꯝꯂꯒ ꯃꯄꯥꯝꯗ ꯆꯠꯍꯟꯈ꯭ꯔꯒ ꯅꯨꯄꯤ ꯑꯃꯃꯨꯛ. ꯃꯁꯤꯗ ꯐꯨꯒꯦꯗ. ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ, ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯏꯆꯥꯁꯤꯕꯨ ꯀꯔꯝꯕ ꯇꯝꯅ ꯂꯥꯏꯅ ꯑꯣꯜꯂꯛꯄꯅꯣ ꯈꯪꯗꯦ ꯍꯥꯏꯕ. 이마, 나이, 이마, 나이, 아유, 이마. ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯄꯥꯒ ꯑꯩꯒꯁꯦ ꯃꯤꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯗꯕꯅꯤ. ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯀꯣꯛꯀꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦꯗ. ꯅꯪꯇ ꯁꯤꯈ꯭ꯔꯣꯗ 이bungo. ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯀꯥꯏꯗꯅꯣ? 이마, ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ? ꯑꯩ ꯀꯤꯌꯦ. 이ꯊꯟꯗ ꯂꯩꯕꯁꯦ. 이마. ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯦꯠ. ꯀꯤꯔꯦꯗꯤ ꯀꯔꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤ? 이마, 이모, ꯆꯠꯈꯤꯅꯨ. ꯃꯃꯥꯗꯨ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯅꯤ ꯀꯤꯕꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯂꯩ. ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯒ ꯃꯃꯥꯅ ꯃꯅꯤꯕꯨ ꯆꯥꯛ ꯐꯖꯅ ꯄꯤꯖꯗꯨꯅ ꯃꯅꯤꯒꯤ ꯀꯥꯗꯨ ꯈꯣꯖꯨ ꯂꯩꯈꯝ ꯊꯥꯗꯨꯅ ꯃꯅꯤꯕꯨ ꯇꯨꯝꯕ ꯁꯦꯟꯅꯔꯝꯃꯤ. ꯑꯍꯤꯡ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯅꯤ. ꯃꯅꯤ ꯃꯃꯥ ꯂꯩ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ. ꯃꯃꯥꯁꯨ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯅ ꯎꯏꯔꯤ. ꯃꯃꯥꯗꯨ ꯇꯨꯝꯅꯤꯡꯕꯅ ꯎꯏꯅ ꯃꯅꯤꯗ ꯇꯨꯁꯤꯜꯂꯛꯄꯗ ꯃꯅꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗ ꯃꯅꯤꯅ ꯃꯃꯥꯗꯨ ꯊꯣꯏꯖꯥꯏꯅ ꯎꯈꯤꯔꯝꯃꯤ. ꯄꯥꯏꯔꯛꯀꯅꯣ, ꯊꯣꯛꯂꯛꯀꯅꯣ. 이마, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? 이마. ꯅꯃꯥꯅꯤꯅꯦꯍꯦ. 우이ꯕꯗ 소이드나 두신키버니네. 머니. 그이노. 마나 떠리시버. 아이 라레 토이자. 이나ꯛ다 쩔락가누워. 나마니네해 에세. 문데 yen구네. 토이자니 우러버 낭나. 머니. 시디 야로이. 빠빠 까우드데. 마마나 마빠 까우버 토키버가 토이자는 머니도 빠땀나 부람미. 까다이노. 아이부 부리시버. 이마. 그리노. 아이기 공시나 마탄다 뻥쩌다 ꯆꯠꯂꯤꯕꯁꯤꯕꯣ. ꯈꯣꯟꯖꯦꯜꯁꯤꯁꯨ ꯀꯟꯅ ꯂꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ. ꯀꯥꯏꯗꯅꯣ ꯑꯩꯕꯨ ꯄꯨꯔꯤꯁꯤꯕꯣ? ꯅꯪꯗꯤ ꯑꯩꯒꯤꯅꯦ. ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ. ꯂꯥꯛꯑꯣ 이봉. ꯉꯁꯤꯗꯒꯤ ꯑꯩꯒ ꯂꯩꯔꯨꯔꯁꯦ. ꯑꯩ ꯂꯥꯜꯂꯦ. ꯊꯣꯏꯆꯥ, ꯑꯩꯕꯨ ꯄꯨꯒꯅꯨ. ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ. 이마, 바바, ꯑꯩꯕꯨ ꯀꯟꯕꯤꯌꯣ. ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯀꯟꯕꯤꯌꯣ. ꯅꯪꯒꯤ ꯋꯥꯗ ꯀꯅꯥꯝꯇꯅ ꯇꯥꯔꯣꯏꯌꯦ. ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯑꯣ. ꯌꯧꯗꯣꯔꯦ ꯍꯥꯏꯕ. ꯅꯪꯅ ꯄꯨꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯊꯥꯗꯈꯤꯕ ꯄꯥꯠꯇꯨꯅꯤ. ꯃꯥꯅꯦ. ꯑꯗꯣ ꯅꯪꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯊꯥꯗꯕꯗ ꯑꯩ ꯁꯤꯗ꯭ꯔꯤꯌꯦ. 이봉, ꯑꯩ ꯍꯤꯡꯂꯤ. 이자ꯁꯨ ꯍꯤꯡꯂꯤ. ꯑꯗꯨꯅꯅꯦ, ꯅꯪꯁꯨ ꯍꯤꯡꯅ ꯅꯈ꯭ꯋꯥꯡꯗ ꯅꯨꯡ ꯀꯤꯔꯒ ꯊꯥꯗꯗꯣꯏꯅꯤ. ꯑꯗꯨꯝ ꯀꯥꯟꯗ ꯌꯦꯡꯉꯨ ꯀꯌꯥꯝ ꯋꯥꯒꯦ ꯍꯥꯏꯕꯗꯣ. ꯅꯥꯔꯩꯀꯗꯣ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯅꯤ. ꯅꯕꯨꯛꯀꯗꯣ ꯈꯨꯆꯥꯎ ꯆꯥꯔꯣꯏ. ꯅꯃꯤꯠꯇꯨꯁꯨ ꯂꯥꯎꯇ꯭ꯔꯤꯛ ꯂꯥꯎꯔꯅꯤ. ꯅꯌꯥꯗꯨꯁꯨ ꯂꯥꯎꯅ ꯀꯥꯔꯒ ꯁꯤꯗꯣꯏꯕ. ꯀꯔꯤ ꯍꯥꯏꯕ? ꯊꯣꯏꯆꯥ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ. ꯑꯩ ꯂꯥꯜꯂꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥ? ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗ꯭ꯔꯤꯕꯁꯦ. ꯇꯨ, ꯌꯧꯔꯦ. ꯁꯤꯒꯤ ꯃꯐꯝꯁꯤꯃꯛꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡ ꯀꯤꯗꯨꯅ ꯊꯥꯗꯈꯤꯕꯗꯣ. ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯈ꯭ꯋꯥꯡꯗ ꯅꯨꯡ ꯀꯤꯗꯨꯅ
ꯊꯥꯗꯔꯒꯦꯀꯣ ꯑꯣ ꯐꯖꯕꯤꯒ ꯑꯃꯨꯛꯇꯪꯗꯤ ꯂꯨꯍꯣꯡꯂꯝꯂꯒ ꯁꯤꯔꯕꯁꯨ ꯁꯤꯅꯤꯡꯈ꯭ꯔꯦꯗꯀꯣ ꯃꯅꯤ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯖꯥꯎ ꯑꯃ ꯈꯨꯟꯗꯨꯅ ꯊꯣꯏꯆꯥꯅ ꯁꯤꯈꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯃꯅꯤꯁꯨ ꯆꯣꯡꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤ ꯌꯥꯝ ꯋꯥꯅ ꯁꯤꯅꯤꯡꯗ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯝꯃꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ ꯌꯨꯝꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯃꯌꯥꯝ ꯑꯃ ꯃꯅꯤ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯔꯥꯡ ꯁꯨꯝ ꯄꯥꯎ ꯇꯥꯅꯔꯛꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯌꯧꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯃꯤꯁꯤꯡꯗꯨ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯤꯕꯗ ꯃꯅꯤꯒ ꯊꯣꯏꯆꯥꯒ ꯄꯨꯟꯅ ꯐꯪꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯅꯗꯨꯅ ꯃꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕꯁꯤꯡꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗꯩ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯆꯥꯕꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯤꯟꯅꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯊꯣꯏꯆꯥꯕꯨ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯩ ꯈꯨꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯅꯨꯄꯤꯗ ꯊꯤꯅ ꯇꯧꯕ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡꯕꯨ ꯊꯣꯏꯆꯥꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯋꯥꯔꯛꯄ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇ ꯅꯨꯄꯤꯗ ꯊꯤꯅ ꯇꯧꯕ ꯍꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯅ ꯊꯣꯏꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯆꯥꯅꯨꯄꯤꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯋꯥꯏꯗꯨꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯍꯤꯡꯂꯤ ꯈꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ